masing yambasina lansing ngamnarame ba khulai matik chana leina dabai matam hujikti khulai gi matang da oiro nakan ani makta nakan ahum makta ama se khulai je loi leina reba aduna mi masing su adum mathau tai ba masing yambase misang su mathau tai aduna bu mafam khudi makta da misang khumnaraga mai mi thinaraga kino tori ne ba lanje ngamna hunara ine ba aduda hujik JNK da thoiba terrorist na micham mi kuma kuntaru kuntare simaina micham sing jahale tourist kangu nongmai kapaga hatwe makokta kapa mathabakta kapa potpa yamna pathina torture toraga haigadra na trafuda kuda hat oigira hindu oregana somda layu adagidi muslim oregana somda layu haiga hindu nupa sing to hatotpa yamna terrorism keno system amada chatai ado aina thamjaningi ba oina mana ai Meitei dadi hai se hindi da hai bana tra English da hai hena phajadu ne ba ado simakti aina yam kanna hai badi oidram ni na ai katang Meitei dadu handok jage myam ju khal loksing ju oibiyo hai ni ba Kashmir da hujik lai ba thoi ba incident si dadi moigi terrorist sing na halis nu pa khakta ne ba angang ju hatte ba makoi je media da amadi mainland India na terrorist na lauthok na moida adu tawda da to ha pachira adu ada myam ama laure community na country amagi problem thokpagi mo male maduda akhoi gi Meitei Kharana ai tare masi saubi gano wakhalo je manade haibdo ina hajab ai khanba gano khanba manado haibdo nasai gi mi gi media gi platform follower ya ba platform du da changaga Pakistan bu support to bagi maong adagi di India da sai pen da budi di hairi ba sai India na lori ba role je masi pen da budi di noi pen da budi hairi ba madu hai baduna ekhoi da sulak pi ai or sulak ta bi ai akhoi nu share pi ai nu share ta bi hai ba je mutla khanda biyo adom gi account do Meitei maming da leiba account ni yumnak leiba account ni kanano karino thigal pam ta da Meitei ne dum khangdoi ne ba aduna national media da media oi bi ai whatever follower yamba akhoi gi kana hai tare example ma sam bang pi rage ba Akshay Kumar gi post ama da changuraga akhoi na hai ri ba hong ba chaw ba je support to ba gi mong support to ba din natte saw ba di hai ri ba ado hai ri ba potuna maram oiraga hai ri ba mana amuk Meitei si hai bo kana no thigal pam tam da Meitei ni ma di ko India jam nusi da ba mini ai si hai na India na misang chang padu adai wa suna natte ai nga sai da ba do lan hai ba je misang yam mathau tai na aduna mateng pang pa pang ta ba adu wa suna na cha de ai gi se brother asin phongdoli bofam sing asi yam phajai ko haidi ekoina India gi citizen amoina India na moina lairuba ko bnina ko akoina ngasagi Manipur da kuki Meitei gi thongnari ba war je sigi matang sida khoigi ngasagi pen da bagi koina support tawzare Pakistan da support tawzare haibagi kaino ma khoigi Meitei singi marakta khara dum comment pi ba degi social media da myam tawba yawidan si kaino ma tamna ngasagi masina maram moiraga ona taina bi da haitare sina maram moiraga khoigi anti India oibagi kaino ma ugi ba yabagi kaino ma layeba sina maram moiraga khoi Meitei sing hojike hairi bising to mado heng bira ka ba yaba aduna maram moiraga ngasagi masi tawdabana fai haibado koi brother asina phongdokpane ko masi yam phaje masi yarim khai koi kitang khanda je tare makha ta taminas mangza ba amri tongja ba thise adu comment sum pi da baduna kari akai ba lege sine ba ina ni se pi raga na aina hajaning ba ai post ayam bani yeng biyo ai comment na traga adu ada aina thengra ba ama da ai comment thengra ga di post yeng thengra ga di yeng biyo compare to ba compare ka mai to ne Kashmir da hujik thoi ba thongdoka Manipur da thoki ba thongdoka karibu khetnari ge haibase si compare to hai ga da bane ba aina hai ba wan chate ko ma'am hai ba Kashmir da leiri ba se terrorist ne law thokra bane ba moi terrorist na hali do nu pa ngata ne ba ang hatte nu pa macha nu pa ngata ne ba hali se Manipur di kamai tawre ko ki singna moina hale se angang nupi macha nupi khakta na loina halai ne ba jiri bangi example jiri bangi thokdo ai subada school tamiba tuition chaliba angang nupa macha nupi macha ama masi si incident already thole ra ne ba khoida masi se compare tawraga thagalaga comment pira tawna phatabra ba ai gi wakhalo je lale hare gadi please forgive me but ahoi Meitei se boran gum si sinai na hingi sina masi hai adana ai Meitei si yamna handaraga India gi mainland da khoiram je adu to haib na te ba ai gi post amata da adu gi dagi adu adagi keno to ba moi da support to bi khopi haib dilekti but akhoi je India government gi makha da leiri ba and secondly government pali ba Manipur da akhoi na phan adu gum law ha ga si adom gi life future da su solop su yai ba aduna isana
sacrifice tauba amaga ngangakpaga isagi oidriba mi amna ngakpa yam khetnaba leba ningtam lam mi singsina adu bawo tarokteba aduga oidriba kemta khoigi kya tawdana kotana leriba aigumba mi chamna khoina adugumba tawpa matamda mainland india na traga country atop top pasina su akhoi meitei singje yamna kinomna khalani terrorist haibagi atra ni khangdreba mi chambu thom rang khangdana hat pase masi terrorist ki ni chatneba matubu aduna ni ngasai Jammu and Kashmir da thoiba terrorist ki hingsa se aina piriba comment siga ayo thamiba wakhalon siga kenoda zen ke Jammu and Kashmir da terrorist singna Mr. Nupa Singh bu hale Manipur da na angang nupi khak te gai moi hale even makoi gi kuki gi tiger haide ba nupa duna su makoi gi media da habidi makoi gi kenoda magi road open to baida aina haija gi bado adu phawba da nupi angang khakana hoigi apamba phangji harigadi adugumba ma changi hana man lauthoi neba adu makoi buna terrorist nen lauthokta ba adu somgina terrorist lauthokpa akoi gi na hekta ka toba adu tagi sigi compare je kuki singna kuki phataba myam je tawrei ba pose makoi su terrorist ni haibase lauthon ga dabni haibe daina ningi sina si matang ji yam some ko haidi akoi Kashmir de thoi ba thodok si su terrorist ki thong amane ko aduga koi Manipur de thoi ba thodok si su sum kasum khenaba lai tai tare seng na gati akoi si dani hena sathire ne seng na gati akoi si dadi akoi Meitei myam ama koi yum mai thab ko pa digi yum thadoga sum da relief camp da lai ni adigi hat khirba myam tamthi na hat khirba myam to seng na gati Kashmir de thoi ba thodok si ga di kasum khenaba na te ba adugi haira di seng na Manipur da yengi ba mi yeng ji ka ko Kashmir da moi gi hoji prime minister na adigi home minister na ka to birba myam sigi khalura ga di ko yam thi kene ai tare moi gi na action ji yam tu na lo khaleba koi si na mu yong kasum mai di yam khena ai tare sigi haira di yam tina nungai te seng masi compare je viral chala lo ai je ai gi voice music ai na ngang je viral chala lo hai ma pe compare do adugi zen ke da thoi ba du ju terrorism gi lichatni Manipur da thoki ba kuki singna Meitei micham sing je hali je si ju kenon terrorism gi kenon ne kenai kharama nupa masen kamna ra hana baduna that is another thing aduna kai no pen da badi ama ma hana ren lo su angang ama da kut tharaga hanubi ama da hat pa kut pa sam ani crisis yang kan thulak timing du da di pen da da awu hana ram badi yai adu inda pa timing da halak pa ba se jiri bam si da kenon ne ba adu Meitei makna di asugum se tawda rana khali adu kuki ne se tawi adu terrorist se usigi hairi ba keno da kari kene ga hai ba se sigi post se ai niam da media da ni khangdi ama da ni khangdi kam pi da ni khangdi ama to me noi ta sena sem bai ra so ai gi content da changbi ai content hai do rana to ai gi post ka caption da changira adu yeng ga wahi sing do yeng biyo madu da na hekta ai kino na te moi bu support to habi was na te but misam ama sira ga di wahan de noi ta bi phau ne ba adu manung da khan ba ama mapa da khan ba ma je oi je habi dai na pini ba message na myam ai si hai dana hekta mainland india bu adu adani khan ba di langani so ai aroi boina request to jai yamna luba timing oire hujik su nahan ju khongjom de numita jawai sadana kotana adai dance tawdana adai thaban chongda kotana tawgiba myam ama masigi incident si ju adum tholo hani ali tet thoi hujik kenona sengdok kadam ne ko kadam ne sengdok kadam ne te ekta warak kadam ne sita bane khongjom de ji bu happy khongjom de na tagal pusi yauri khongjom de ji bu happy ro thamoi dei pi taraga ngang ga ba pen da phung ga ba singnaraga makhoi gi mo sinba ngam ge ko hai ga ba numi sida happy khongjom de na thagali adu happy oi gi da bane adu wakhalo mentality lady ba myam duna madu gi wakhalo cheli ba na khoi duna caption na duna post ama duna maram oiraga thaban chong pada problem thok te na chung ai ne ba happy oi rabni happy oi na ba thaban chong khale masi je kai da solai akhoi gi khunai da yam sole ba hau gi ba athau bane myam ama law ne khoi na akhoi somda jagoi sa le ne da ban jong le ne ke sungam dre di ai do na ti phamu da tum ma le gera wathi ai singang is mai ngang ge ngang ai ngang i wathi je mai ngang le o haina ba ma le landa myam di ngam bi ai ne yam khang hai sa bi wa na te hai bu thok je saving private ryan hai bra grab sana kare ba ama word kino gi english gi moi masim na hom gi do film ama lay adugi machim naw ji roi sati aduga atopa marakta lana ma tomam tamda yamna sonba mi ju yedum yawi har am sonjaba mi do ma da hakala ko matam da mi ju hapanga makane ai na hajani sina lan khudi makta da nomi ka pasu legani medical gi legani services gi legani service to mi su legani
mai haijaba myam news media su lan yaw habi yaroi just ngase ni ngangi se masi message se si mateng pang ma khalamani masi ai jina wati ni aduni adani khanba milem basu ye adu ai haini jina message bizari ba message se adom gi comment amana viral ma chapa matanda Meitei khunai si khatani mangja gada base somdana cookie singna Meitei singi haliba adu tore na compare ta hori moina su mini di tawi akhoi na sonda adu tore ada tore na ta hori asa khoi di adu support tore ada ada hayori मैम मधुना मुन्ना खंदबियु अदुना इचिनाउ सिंग प्लीज यारिबा मखै सोशल मीडिया दा कोइना अदु मी चंगचंगी अदा मी चंगचंगी साउनिंग हादुना तोबसे प्लीज अदु दंग टोकपियु अदुगा अदु तोबदुना मरम मोरगा कोइ मेटै सिंग दा यामना सोकपा मांगजबा कानादबा ओइ अदु हाबि मोता कमेंट पिदबना फै कोक सुखर सानासी कोक किलान सुखर तौसी नोमै पाइबद खतंगी अदगेदि मी फुनबा खतगी अदगेदि सम फुनबा खतगी वखन पाउगुमसी करिगुम्बा कोक खतंग थादबियु अदुगा इरमदमसे कनबदा अदोमसु मतेंग ओइबियु अदुगा आई मेसेज समतंग पिजरी लालिबा तांग कुंत्रेट नत्रा कुनिपान सिदा ओइबि याय लुक्राम लेरक्ता अखोइगी अवेयरनेस अमा आइतारे अखोइगी कोकोमीना करिगुम्बा अवेयरनेस अमा चकनी हाइबगा चकनी अदुदा अखोइ लेखाइदसु मयाम अवेयरनेस से लापियु सोइदना सरुक याबियु हाइबसे मेसेज पिजरी थैंक यू मैम या कमिनरसे